하우그래다 한가마시 이거 한가마시는 띠기 자자게 하면 탁 넘어서 하우그래다 한가마시 로이기나는 빠칼빠들 로어버니는 시 이마 한감 동대로 보자. 아니 내래 그때부터 나 머리만 안 두고 한감 동돌이 이마 고시고 아유 방에 한감 동당 방에 한감 삐에를 자니고. 저 이마 저 있자는 데봐. 나 한감 너 한건 챙도 잠만 나 있으니 왜 까이로야 보내 봐. 마나 무시고 자는 거네 타복수로 오버 자다로. 이거 가봐. 타복고 자는 데는 이거 한감 비싸다. 아도 이거 하우. 근데 레렉터 판미 봐 시간 센터야 거기ရောက်တော့봐 이마. Oh no. 농마동 수익인도 사시드나. 나누어 주게. 이마 행동시 이러고 비죠. पैसा도 अदु तालु अदुकने पैसादु पसो लैनो साओ हाउ जानिंबो खाबु सुनिदबा हायम खाबु सुबा जिगिंगे हायम जें थोनिङा लेत्रबनि अस तल्लिदा मोय थबक ले तबे सुनि थबक तल्लेबा कायदबि तल्लोबा तल्लि कनाना पाखंगबु थबक सुनगे नाना ले किदुंगि पाखंगसे इमा ओइदि ले साइङे द नोस नान ले अंगनिदा हैन पाखंग आइदिना नामा पाखंग तले पाखंग अपने पाखंग लिसिं खाबु सुननि तल्लेबा जाबो कयामा तियक सुरुबो कयामा पैसा लोन तानदि मीदि पाखंग मसासिं खाबु सुदबो ले लोन पैसा तालिसे मतो दिबि पैसा उतार आइदि इमा वागले युमि बोगिबि नों खादो इसां सारा आमा चें सारा आमा वान बिग पैसा तालो को या नों तानिं द लैबा ओय मसि येन बिजो खस नागरो है नी फला त बिसा त नों येन बिजो दबा येन बिजो त त उंगम ग्रबा ngasi खाबु सुदबो मी आई थबक सुबु तल्लेबा इमा नोइना ले साइङिदा नाना नान ले रंगनी आई जो सिक पाखंग ओरि मतम जे नाना ले दोरिनी नोइना ले साथुए नयुम न कई पांथोकना उसिक नान मी मतम हेला कांगदा अकोइ द थबक सुब थागे दुबो करम थमोइ नै मा ओ नो गाव जतरी हे बाप ताउना पैसा याव त नान मी याब नते कनासे न मोम सिंग थाना रे खंगबरा पैसा पाइले ग न कुकी गाव पैसा मा मा बगने नो बदो कोइ बदो दुनि मी मसिंग थाबाई न थुल खुदिन सिवा इ थोक न कर माइ कोइ मसन तो हा ओए तब माने करा कतु करन मने तो ये तो याब न कोइ मा तल्लिबो खाबु सुबा तकल तल्लिबो अकोइ मा दे इना सरा नो अकोइ मा जे सुमाइना ngang di ko ngahang le पैसा तक पिय पिने ngo che ya kai sum pairo tu ga injang nang cha na wo kim mayom le ro angam chaning dri ga haigan ro ima ne ba ai khang ge hai khalu no siki yim na ta ma hai lang na tanin de hayang masi hayang mak nang thabu su ka dam ai di chalo talle ba idi chalo ta ta su ya ya ro angam ja ai yen di so ge ba si sangam cha ro ai cha ro ai ta no mo ba ngam cha ro ai cha ro ma chi bo ya ha ja ni ma si ai da noina thabak shuru doi ji ko ma thabak chalo na thola thabak na karai shu doi no ju kang de ai bo thabak shu doi mi pot Puru doi bro kang ai di talle ko ma ngang nang dam ma nei ngon thabak cham chu ning ji ga ino ba mi na nungai ni le bi ji ma kan le ji ga ino ba moi na ha ri le loi nungai thok lo ra ga mi por hural lu mo ngon tai na ni bai ni in jin le to ji ma in le ki to fush na ko le le me ai bo oh no bang thara ga thang mo pang yam to sai ti to ji ka ai no ina ji ki sang ga pam lo do ji ba yum asi di yum ma di nei ni si bai ta sang na hang dre di kana le i no ai ngon den pang mang te le mi thom do ai le ki re si kai tang na la ti lai ma si de ka sang na ga yeng mo ta Handi usang bayadi. Ngatang liapa dagi mu pamba dagi mu ngat hip dagi yung sagi hai ba. Masih di sida nam dai lagi ko ai. Tawag ge. Gale tap sana si bo. Mile bro. Isi kon dia ye de tawag ni. Yung si bo kana lay bibage. Oh, kana lay ge yung si bo. Oh, yung si bo mile bro. Kanano ni Hebungo nang ba? Ha, kanano ni nang ba? Idaw, ay se iman tabak firusu na tolak pada ay se lambi jo lamuk na re awndagi tabak su phangdre numitsu tasalak pasda sangya phamam ta logjage na lakchabani idaw Hai, nung chi ni he wangang do nung chi ne. Hai, na mai don kalau yenge. He, kari
ꯀꯔꯤꯅꯤ ꯅꯁꯤꯗꯦ ꯐꯨꯔꯤꯠ ꯃꯆꯨꯁꯤꯒ ꯑꯗꯒꯤ ꯃꯥꯏꯊꯣꯡꯁꯤꯒ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦꯗ ꯁꯤꯗꯤ ꯋꯥꯛꯅ ꯂꯁꯤꯡ ꯆꯦꯟꯕ ꯃꯥꯜꯂꯦꯅꯦ ꯍꯦ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯆꯨꯝꯅ ꯍꯦꯛ ꯍꯥꯏꯕꯤꯔꯛꯑꯦ ꯏꯙꯧꯅ ꯆꯥꯟꯅꯕꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯃꯤꯅꯁꯨ ꯑꯗꯣ ꯏꯙꯧ ꯉꯁꯤꯗꯪ ꯏꯙꯧ ꯍꯣꯏꯒꯤ ꯃꯥꯡꯒꯣꯟꯗꯔ ꯁꯨꯃꯥꯡꯗꯔ ꯕꯣꯔꯥꯗꯔ ꯀꯩꯅꯣ ꯑꯩ ꯉꯁꯤ ꯑꯍꯤꯡꯁꯤꯗꯪꯗꯤ ꯏꯙꯧ ꯍꯩ ꯃꯄꯥꯟꯗ ꯃꯥꯡꯒꯣꯟꯗ ꯑꯍꯤꯡ ꯂꯦꯛꯄ ꯍꯧꯅꯗꯦ ꯂꯥꯎ ꯂꯥꯎ ꯏꯙꯧꯒꯤ ꯃꯥꯡꯗ ꯊꯥꯔꯣ ꯏꯃꯨꯡꯗꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯁꯤ ꯍꯩ ꯌꯦꯡꯉꯨ ꯅꯕꯦꯟꯒꯅꯦ ꯅꯗꯧꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯦ ꯀꯥꯈꯠꯂꯛꯎ ꯀꯥꯈꯠꯂꯛꯎ ꯍꯩ ꯀꯥꯈꯠꯂꯛꯎꯅꯦ ꯅꯪꯕ ꯑꯗꯨꯗꯤ ꯏꯙꯧ ꯑꯩ ꯍꯦꯛꯇ ꯀꯥꯈꯠꯆꯔꯦꯀꯣ ꯍꯣ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯅꯤ ꯆꯪꯉꯨ 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 ꯆꯪꯉꯨꯅꯦ ꯕꯦꯛ ꯆꯥꯕꯗꯨꯒ ꯅꯪꯕꯨ ꯍꯩ ꯍꯅꯨꯕ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯁꯥꯒꯩ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯉꯥꯡ ꯑꯃ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯑꯒ ꯊꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯦ ꯍꯩ ꯍꯩ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ ꯑꯩꯅꯦ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕ ꯖꯥꯠꯅꯤꯀꯣ ꯁꯦ ꯏꯪꯈꯣꯜꯁꯤꯒꯤ ꯋꯥꯠꯂꯤꯕ ꯃꯅꯥ ꯃꯁꯤꯡ ꯊꯥꯒꯗꯕ ꯑꯗꯒꯤ ꯁꯟ ꯃꯌꯥꯝ ꯃꯁꯤꯒꯤ ꯍꯣꯠꯅꯒꯗꯕ ꯁꯦꯕꯥ ꯅꯪꯅ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯩꯅꯉꯝꯕꯁꯨ ꯅꯠꯇꯦ ꯑꯉꯥꯡ ꯑꯁꯤꯅ ꯊꯕꯛ ꯁꯨꯐꯝ ꯊꯤꯔꯛꯏꯁꯤ ꯑꯩꯈꯣꯏꯁꯤꯗ ꯀꯣꯛ ꯁꯨꯍꯜꯂꯒ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯅꯪꯕꯣ ꯑꯗꯣ ꯍꯅꯨꯕ ꯅꯪꯕꯨ ꯑꯉꯥꯡꯁꯤꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯀꯔꯤꯅꯣꯃꯦ ꯇꯧꯗꯣꯔꯤꯁꯤ ꯍꯩ ꯁꯦ ꯑꯩ ꯍꯅꯨꯕꯤ ꯑꯗꯨꯒꯤꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯦ ꯁꯦ ꯅꯥꯀꯣꯡꯗ ꯆꯪꯁꯤꯜꯂꯛꯄꯣꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯪꯅ ꯄꯩꯁꯥ ꯑꯃ ꯅꯪꯅ ꯇꯨꯞ ꯊꯥꯖꯔꯣ ꯑꯗꯨꯒꯅꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯕꯨꯛ ꯆꯦꯟꯗꯨ ꯀꯔꯝ ꯇꯧꯏ ꯃꯕꯨꯛ ꯈꯣꯏꯔꯤꯕ꯭ꯔꯥ ꯂꯧꯅꯔꯤꯕ꯭ꯔꯥ ꯄꯟꯁꯤꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯅꯦ ꯅꯪꯕꯣ ꯀꯔꯤꯒꯨꯝꯕ ꯄꯣꯠꯇꯨ ꯃꯥꯡꯉꯗꯤꯅꯦ ꯍꯅꯨꯕ ꯃꯥꯡꯖꯗꯣꯔꯤꯁꯤ ꯑꯩꯅꯦꯅꯦ ꯅꯪꯕꯣ ꯍꯩ ꯄꯩꯁꯥꯗꯨ ꯃꯆꯥ ꯊꯝꯕꯅꯦꯍꯦ ꯑꯆꯧꯕ ꯊꯝꯕ ꯌꯥꯗꯦ ꯃꯆꯥ ꯊꯝꯒꯗꯕ ꯇꯧꯔꯒꯦ ꯍꯩ ꯆꯠꯂꯨ ꯊꯤꯊꯔꯅꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯋꯧꯔꯤ ꯃꯥꯗꯣ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯒꯨꯝ ꯇꯧꯕꯅꯤ ꯍꯩ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯥꯎ ꯊꯨꯝꯗꯤ ꯅꯪ ꯌꯦꯡꯁꯤꯜꯂꯝꯕ꯭ꯔꯥ ꯃꯁꯤꯡ ꯊꯤꯔꯝꯕ꯭ꯔꯣ ꯊꯤꯔꯝꯗ꯭ꯔꯦ ꯍꯅꯨꯕ ꯍꯩ ꯑꯩ ꯆꯪꯉꯛꯀꯦ ꯆꯤꯔꯨ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯍꯧꯔꯦꯅꯦ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯂꯩꯔꯝꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕꯤꯗ ꯊꯦꯡꯖꯤꯟꯕꯤꯁꯦ ꯇꯧꯕꯅꯦ ꯁꯦ ꯃꯌꯨꯝꯗꯗꯤ ꯁꯤꯒꯨꯝꯕ ꯀꯩꯁꯤ ꯀꯠꯄ ꯅꯠꯇꯦ ꯃꯆꯤꯟꯖꯥꯛ ꯊꯥꯛꯇ꯭ꯔꯤꯉꯩꯗ ꯄꯩꯁꯥ ꯑꯣꯏꯅ ꯁꯤꯕꯨ ꯍꯅꯨꯕꯅ ꯄꯩꯁꯥꯁꯨ ꯈꯟꯊꯣꯛꯑꯝꯃꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯋꯤ ꯁꯤ ꯌꯥꯝ ꯆꯪꯉꯤꯅꯦ ꯃꯁꯤ ꯀꯔꯤ ꯂꯧꯕ ꯌꯥꯗꯦ ꯑꯍꯜ ꯑꯅꯤꯗꯨꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯆꯥꯡꯌꯦꯡ ꯇꯧꯗꯧꯒꯤ ꯌꯦꯟꯊꯣꯛꯑꯝꯕ ꯑꯣꯏꯔꯝ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯃꯣꯏꯅ ꯐꯠꯇꯅ ꯈꯟꯗꯣꯏꯕꯀꯣ ꯑꯗꯨꯅ ꯂꯧꯔꯔꯣꯏꯒꯦ 이벤! 이타오! 이벤! 그다이 새끼는 너 पैसा 따오르고 말이네 이타오 어디 난 따오르라 पैसा 따르네 이타오 이벤! ꯍꯩ ꯇꯥꯔꯦꯅꯦ ꯑꯩ ꯇꯥꯏꯅꯦ ꯑꯩ ꯁꯤꯗ ꯂꯩꯅꯦ ꯑꯣ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯣ ꯂꯥꯛꯑꯦ ꯀꯩꯗꯧꯔꯒꯦꯅꯦ ꯑꯩꯁꯨ 이타오 पैसा 루파 쌈마시 따르레미 이타오 어디기 따오르라 아이기디 나타고 이타오 ꯍꯩ ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯥ 아이기 나때 ꯍꯅꯨꯕꯤ야 이벤기라 पैसा 따오고 말이 ꯅꯕꯦꯟꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯗ 나타브라 ꯍꯩ ꯅꯕꯦꯟꯒ ꯑꯩꯒꯒꯤ ꯄꯩꯁꯥꯗꯤ ꯂꯨꯄꯥ ꯆꯠꯄꯤ ꯑꯝꯇ ꯂꯩꯇꯦꯀꯣ ꯍꯅꯨꯕꯤ야 ꯂꯩꯇꯦ ꯍꯥꯏ ꯏꯁꯨ ꯅꯪꯒꯤ ꯑꯣꯏꯔꯝꯒꯅꯤꯅꯦ 이도 아이기수 나때 아이디 시기 바이바 미나때 돈도 탕이 하는데 이 독들었네 이도 이벤기라 보시고 ꯑꯣ ꯃꯥꯅꯦ 이벤 ꯑꯩꯁꯦ ꯕꯔꯝ ꯑꯃ ꯆꯪꯊꯣꯛꯈ꯭ꯔꯦ 오 아들리 이벤 생비로세 이모 오는 거 와르 파게 게노 카이 앵비 어두나 ꯍꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯁꯥꯒꯤ ꯄꯩꯁꯥ ꯑꯣꯏꯔꯗꯤ ꯐꯤꯗ ꯌꯦꯞꯁꯤꯟꯕꯔꯥ ꯐꯤꯒꯥꯎꯗ ꯍꯥꯞꯆꯤꯟꯕꯔꯥ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯁꯤ ꯀꯥꯎꯒꯦ ꯍꯅꯨꯕ
이벤가 카나비가노 방간 망나 나버네 와이네 와나 나버네 아비 저부디 나슈 사이북도 워킹 독처럼 어 하이 ꯌꯦꯡꯉꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯦ ꯍꯨꯏꯊꯤ ꯌꯥꯝꯅ ꯇꯥꯕꯅꯤ ꯌꯦꯡꯅ ꯆꯠꯂꯨꯀꯣ ꯆꯠꯀꯦꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯩ ꯈꯣꯡꯗ ꯆꯤꯔꯪ ꯎꯞꯄꯗ ꯑꯃꯨꯛ ꯊꯣꯡꯒꯥꯟꯗꯒꯤꯗꯤ 하이 ngantana hanjilauko 바로 막하이 하이 하누비 낭바 북지엔 쟁다고 말리네 생이 하누바 시디 ꯌꯦꯡꯉꯨ ꯅꯪꯒꯤ ꯄꯩꯁꯥ ꯇꯥꯔꯝꯂꯤꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯗꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯅꯤ ꯍꯥ ꯃꯥꯅꯤ ꯐꯤꯀꯥꯎꯗ ꯍꯥꯞꯆꯤꯜꯂꯒ ꯌꯨꯊꯛꯁꯦꯟ ꯑꯣꯏꯒ꯭ꯔꯗꯧꯕꯅꯤ ꯅꯪ ꯑꯣꯏꯕ ꯌꯣꯛꯀꯗꯧꯔꯤꯕ ꯃꯤꯁꯦ ꯑꯁꯤꯒꯤ ꯃꯤꯁꯤꯅ ꯑꯣꯏꯗꯣꯔꯤꯅꯦ ꯅꯪꯕ ꯆꯨꯝꯗ꯭ꯔꯨꯃꯤ ꯍꯅꯨꯕ ꯆꯨꯝꯗ꯭ꯔꯨꯃꯤ ꯍꯩ ꯆꯠꯂꯨ ꯏꯁꯤꯡꯒꯗꯨ ꯂꯨꯝꯕꯤꯔꯨ ꯈꯣꯡꯈꯨꯠ ꯍꯥꯝꯍꯜꯂꯒ ꯆꯥꯛꯇꯨ ꯐꯣꯡ ꯐꯣꯡ ꯁꯥꯕꯗꯨ ꯍꯥꯎꯅ ꯄꯤꯖꯔꯒ ꯊꯣꯡꯗꯣꯛꯁꯤ ꯃꯕꯨꯛ ꯑꯃꯨꯛ ꯌꯦꯡꯊꯣꯛꯈꯤꯁꯤ ꯆꯠꯂꯨꯅꯦ ꯍꯅꯨꯕ ꯅꯪꯕ ꯃꯥꯅ ꯁꯨꯍꯟꯖꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯁꯨꯖꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯔꯁꯨ ꯌꯥꯏꯅꯦ ꯑꯣ ꯍꯅꯨꯕ ꯑꯩ ꯂꯨꯝꯊꯣꯛꯎꯔꯒꯦꯀꯣ ꯆꯠꯂꯣ ꯍꯥꯏ ꯑꯩꯒꯤ ꯔꯦꯗꯤ ꯀꯣꯠꯇꯣ ꯑꯝꯇ ꯄꯨꯔꯛꯎ ꯍꯥ ꯔꯦꯗꯤꯑꯣ ꯂꯤꯂꯥ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ ꯇꯥꯊꯣꯛꯀꯦ 자, 우지기 좀 받대 우지기 다. 이마 뒤에 메이크업 또 우리 땅 동가 하는 게 봐요. 아, 자. 아까 마디네. 아스마이는 안 가거네. 나를 루파 양케게 짠비라가 난 오케이 매운 자저 롱감도 짠닝들 디가나 하이건데 이마네 막 거의 맞아. 다 누가랑 안겨 पैसा도 लाइतरे हुजिति पिनिहाय लाइतरे नुसिदर नंग थांबदो ngमक्तरे नापादो सुदर मेने पैसा फटोक्तरबनिना हुजिति युजिगोन यारे बिसां थोंसि हाबा अदनो भाबता करा 타복 추디 딸리 해마. 딸레나 난 까나나 타거리게 나빠서 Kenoida hairo su mate. 나도 하는 거 생각해요. Eh, lang tarik te. Kasi lang tama sup sak ni. Lawe. 하이 랑 나타닌데 하양 마시 하양 막난 타복 수부 작가담 아이디 샬로 딸레. 이디 샬로. 나도 저기 아야로야 남자 이게 비서도 오게 봐. 신성감 짜로. 나 없는 거라 봐 짜로 마치봉을 하고 자는 거지 마치봉이 Apa? 너 한번 하이라게라 가리노미에나 떠우더리시오 너 하이라게과 가리노미에나 떠우더리시오 하누바 낭바 Hai, tumil layo ni nang ba. Hai, yengu. Ada uri ba ikwal na pak mayama sige. Somjang lagi. Masih nubi sih masagi pesa pikau hapsin bara piring dah jepsin bara tahu masih kau ke masih jangan lupa kan 도 이벤가 카나비가노 방간 망나 나버네. 와이네 와나 나버네. 아이 사이북도 워킹 엄다 독처로게. Hey, yang hoi, aku iki ledak kasi. Hui thi yang lei bani. Hui thi munin laga pusilakan ni ko. 아이 사이드기 제랑 뭐 공도 오빠가 좀 토크하게. 어. 까지 떠오르게 했다. Wo, tak.